ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯄꯨꯡ ꯐꯝꯕ ꯍꯥꯏꯅ ꯆꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯃꯨꯛ ꯇꯣꯏꯕ ꯃꯍꯥꯅꯤ ꯂꯩꯄꯨꯡ ꯐꯝꯕ ꯑꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯈꯤꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯃꯈꯣꯏ ꯃꯤꯔꯦꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯃꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯂꯩꯄꯨꯡ ꯐꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯑꯗꯨꯅꯤ꯫ ꯈꯨꯜꯒꯤ ꯃꯊꯛ ꯊꯪꯕꯔꯣꯝꯗ ꯂꯩꯔꯤꯕ ꯂꯝꯖꯥꯎ ꯂꯝꯍꯥꯡꯅꯤ꯫ ꯆꯥꯎꯔꯞ ꯇꯧꯕ ꯂꯩꯄꯨꯡ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯅꯥꯄꯨꯡ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗꯅꯤ ꯈꯨꯜꯒꯤ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯃꯌꯥꯝꯒꯤ ꯇꯨꯡꯅꯐꯝ꯫ ꯍꯥꯏꯅꯩ ꯌꯥꯀꯥꯄꯨꯡꯅꯤ, ꯑꯃꯨꯛꯁꯨ ꯍꯥꯏꯅꯩ ꯈꯨꯟꯗꯤꯟꯅꯐꯝꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯇꯔꯨꯛꯃꯨꯛ ꯁꯨꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ: "ꯏꯕꯣ, ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ꯫ ꯁꯩ ꯑꯩ ꯍꯥꯏꯒꯦ, ꯊꯥꯏꯅ ꯑꯩꯒꯤ ꯏꯙꯧ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯅꯤ꯫ ꯈꯨꯜ ꯑꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ꯫ ꯁꯣꯝꯒꯤ ꯃꯈꯥ ꯊꯪꯕ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏ ꯇꯤꯟ ꯀꯜꯂꯤ ꯍꯥꯏ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ, ꯑꯗꯩꯗꯤ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯁꯤꯟꯈ꯭ꯔꯕ ꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯆꯠꯅꯗꯦ, ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯏꯙꯧꯅ ꯍꯥꯏꯔꯝꯈꯤꯕꯗ ꯃꯤꯕꯨ ꯍꯦꯛ ꯆꯠꯂꯕ ꯃꯤꯗꯣ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏ꯫ ꯀꯤꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗ꯫ ꯍꯧꯖꯤꯛꯇꯕꯨ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈꯠꯂꯛꯄꯗꯒꯤ ꯑꯀꯤꯕꯗꯣ ꯈꯔ ꯐꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏ ꯇꯤꯟꯗꯤ ꯑꯗꯨꯛ ꯂꯩꯔꯤꯕꯖꯥꯠꯅꯤꯀꯣ꯫ ꯇꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯝꯅꯔꯤꯕ ꯂꯩꯄꯨꯡ ꯋꯥꯔꯦꯝ ꯁꯨꯐꯝ ꯂꯩꯄꯨꯡꯁꯦ ꯊꯥꯏꯅ ꯂꯥꯏ ꯃꯌꯥꯝꯅ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯂꯨꯈꯣꯏꯅ ꯍꯥꯏꯐꯦꯠ ꯅꯣꯛꯅꯤꯡꯅ ꯍꯥꯏꯔꯛꯏ: "ꯑꯉꯥꯡ ꯃꯆꯥꯗ ꯂꯤꯒꯗꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯑꯩꯈꯣꯏꯗ ꯂꯤꯁꯤꯜꯂꯛꯏꯅꯤꯁꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ ꯇꯥꯎ, ꯂꯩꯄꯨꯡ ꯑꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯀꯥꯏꯅ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦꯀꯣ꯫ ꯃꯗꯨ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯇꯣꯡꯖꯩ ꯃꯈꯨꯝꯗ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯑꯗꯒꯤ ꯃꯩꯆꯝ ꯍꯛꯇꯨꯅ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯅꯔꯛꯏ꯫ ꯃꯁꯤ ꯅꯠꯇꯕꯤꯗ ꯅꯨꯄꯥ ꯑꯍꯜꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯩꯈꯨ ꯃꯈꯜ ꯑꯃ ꯍꯥꯏꯔꯤꯕ ꯍꯥꯄꯨ ꯈꯪꯉꯤꯅ? ꯈꯪꯕ꯭ꯔꯥ?" ꯑꯃꯅ ꯍꯥꯏꯔꯛꯏ: "ꯍꯥꯄꯨ ꯍꯥꯏꯕꯨ ꯀꯩꯅꯣ? ꯈꯪꯖ-ꯂꯥꯛꯆꯗꯦꯗ꯫ ꯍꯦꯔꯥ, ꯃꯃꯤꯡꯗꯣ ꯏꯆꯤꯜꯁꯤꯅ ꯍꯦꯛ ꯄꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯒꯟꯖꯥꯅꯤ꯫ ꯑꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ ꯃꯌꯦꯛ ꯍꯦꯛ ꯁꯦꯡꯅ꯫ ꯍꯥꯄꯨ ꯊꯛꯄ ꯃꯌꯥꯝ ꯑꯃꯅ ꯍꯥꯄꯨ ꯊꯛꯇꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯒꯤ ꯈꯣꯡꯆꯠ ꯅꯩꯅꯐꯝꯅꯤ ꯍꯥꯏꯗꯨꯅ ꯂꯩꯄꯨꯡ ꯑꯁꯤ ꯊꯣꯟꯈꯤ, ꯑꯣꯏꯈꯤ ꯍꯥꯏꯅꯦ꯫ ꯆꯠꯊꯣꯛꯑꯣꯗ ꯑꯁ꯭ꯋꯥꯏꯗ! ꯃꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯇꯤꯟꯁꯤꯡꯅ ꯁꯦꯝꯂꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯅꯤ." ꯅꯨꯄꯥ ꯑꯃꯅ ꯇꯞꯅ: "ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯥꯜꯂꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯂꯩꯄꯨꯡ ꯐꯝꯕ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯐꯝꯅꯔꯝꯗꯦ ꯍꯥꯏ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯄꯨ ꯅꯩꯅꯕꯅꯤ ꯍꯥꯏ." ꯃꯁꯤꯗ ꯂꯨꯈꯣꯏꯅ: "ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯥꯟꯅꯗ꯭ꯔꯣ?" "ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯈꯦꯠꯅꯩ." "ꯍꯦꯔꯥ, ꯈꯦꯠꯅꯗꯦ ꯀꯩꯁꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ." ꯅꯨꯄꯥ ꯑꯃꯅ ꯅꯥꯀꯜꯗꯒꯤ ꯑꯃꯨꯛ ꯁꯠ ꯐꯩꯖꯤꯜꯂꯛꯏ: "ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ, ꯂꯩꯄꯨꯡ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯔꯤꯟ ꯇꯟꯕ ꯑꯇꯟꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯐꯝꯐꯝ꯫ ꯈꯪꯉꯕ? ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕꯣ?" ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯄꯨꯡ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯝꯂꯥꯡ ꯐꯝꯕꯤ ꯃꯧ ꯅꯍꯥ ꯑꯃꯈꯛ ꯅꯤꯡꯊꯤꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯃꯤꯠꯀ ꯀꯨꯞꯇꯅ ꯍꯦꯛ ꯌꯦꯡꯅꯩ꯫ ꯍꯥꯏꯔꯛꯏ ꯑꯃꯅ: "ꯃꯁꯛꯁꯦ ꯈꯨꯐꯖ ꯑꯃꯅꯤ꯫ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯑꯁꯤꯕꯨ? ꯈꯪꯂꯥꯛꯄ꯭ꯔꯅꯦ?" "ꯈꯪꯗꯦꯕ ꯇꯣꯝꯃꯩ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ: "ꯑꯩ ꯈꯪꯉꯤ ꯀꯩꯅꯣ, ꯑꯋꯥꯡꯂꯣꯝꯒꯤ ꯅꯤꯡꯊꯦꯝꯕꯒꯤ ꯅꯨꯄꯤꯗꯨꯅꯤ." ꯂꯨꯈꯣꯏꯅ ꯃꯔꯩ ꯌꯦꯜꯂꯛꯏ: "ꯅꯠꯇꯦꯍꯦ, ꯑꯁꯤꯕꯨ ꯅꯤꯡꯊꯦꯝꯕꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕꯗꯧꯅ꯫ ꯑꯁꯤꯗꯤ ꯋꯥꯡꯂꯦꯝꯕꯒꯤ ꯅꯨꯄꯤꯅꯤ." "ꯋꯥꯡꯂꯦꯝꯕ ꯍꯥꯏꯗꯤ ꯈꯨꯟꯊꯛꯂꯣꯝꯒꯤ ꯃꯁꯥ ꯐꯕ ꯑꯉꯥꯡꯗꯨꯔꯣ?" "ꯑꯧ, ꯃꯥꯅꯤ." ꯆꯥꯎꯇꯣꯟꯅ: "ꯃꯥꯗꯤ ꯈꯪꯉꯤ ꯀꯩꯅꯣ, ꯃꯥ ꯂꯨꯍꯣꯡꯕ ꯑꯩ ꯌꯥꯎꯈ꯭ꯔꯤꯅꯦ꯫ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ." "ꯃꯥꯅꯦꯃꯤ, ꯀꯩꯅꯣ?" "ꯅꯠꯇꯦ ꯍꯥꯏꯕꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯃꯁꯥꯁꯤꯗ ꯅꯪ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯪꯂꯁꯤꯔꯥ?" "ꯍꯪꯂꯁꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕꯤ ꯊꯕꯥꯇꯣꯝꯕꯤ
masada hainadaba ama phawi. As, kari nupasingno asibo? Makhoina changsilaise aigi manaktaneba. Onthokna hainaroidorida. Thabak suningdaba katan mayamse. Aida thuna 𝐻𝐭𝐤𝐴 kanna thangduna chathaurake. Makhongdu kanna thangduna chatkre lukhoina kawi. Hoi bema, amta ngakhone. Nangbu. Nangbu kainom hangi tawbani. Hima, nangbu ni haiba. Chawtona. Chatkre yare. ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯔꯒ ꯆꯦꯟꯈ꯭ꯔꯕ ꯀꯩꯅꯣ ꯑꯊꯤꯕ ꯅꯪ ꯌꯥꯎꯕꯩꯅꯤ ꯃꯥꯅ ꯍꯥꯏꯒꯠꯇꯅ ꯆꯠꯈ꯭ꯔꯤꯁꯦ ꯐꯖꯩꯗꯀꯣ ꯅꯪꯗꯤ ꯑꯃꯝꯕꯒ ꯄꯥꯡꯈꯠꯏꯕ ꯅꯝꯗꯅ ꯍꯦꯛ ꯍꯪꯗ꯭ꯔꯦꯅꯦꯁꯦ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯣꯏꯅꯤ ꯃꯁꯦ ꯅꯤꯡꯊꯦꯝꯕꯒꯤ ꯅꯨꯄꯤꯅꯤ ꯅꯠꯇꯦꯃꯦ ꯋꯥꯡꯂꯦꯝꯕꯒꯤ ꯅꯨꯄꯤ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯃꯔꯩ ꯌꯦꯜꯂꯛꯏ ꯋꯥꯡꯂꯦꯝꯕꯒꯤ ꯅꯨꯄꯤꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯋꯥꯡꯂꯦꯝꯕꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯎꯈꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯨꯃꯥꯏꯅ ꯐꯖꯕ ꯅꯠꯇꯦ ꯑꯁꯤꯗꯤ ꯌꯦꯡꯉꯨ ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯦꯕ ꯈꯪꯗꯦ ꯑꯩꯗꯤ ꯅꯤꯡꯊꯦꯝꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯁꯤꯗ ꯂꯦꯞꯄꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯄꯥ ꯏꯄꯨ ꯇꯧꯁꯤ ꯑꯗꯨꯗ ꯆꯨꯝꯕ ꯃꯤꯅ ꯆꯨꯝꯂꯦ ꯃꯔꯩ ꯌꯦꯠꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯥꯏꯅꯦ ꯇꯧꯁꯤꯅꯦ ꯅꯥꯀꯜꯗꯩ ꯎꯅꯥ ꯃꯅꯥ ꯑꯃ ꯐꯠ ꯊꯠꯂꯤ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯅ ꯑꯩꯒꯤ ꯃꯅꯝꯁꯤꯅ ꯅꯪꯒꯤ ꯌꯥꯔꯕ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯇꯧꯔꯁꯤꯀꯣ ꯑꯍꯨꯝꯂꯛꯅꯤꯀꯣ ꯀꯃꯥꯏꯅ ꯑꯍꯨꯝꯂꯛ ꯇꯧꯗꯣꯏꯅꯣ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯏꯄꯥ ꯏꯄꯨ ꯑꯍꯨꯝꯂꯛ ꯍꯥꯏꯅꯩꯗꯨꯗꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯑꯗꯨꯗ ꯇꯥꯕ ꯃꯤꯗꯨꯅ ꯆꯨꯝꯃꯦ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯇꯧꯔꯁꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯎꯅꯥ ꯑꯗꯨꯕꯨ ꯇꯣꯟꯖꯥꯎ ꯑꯃꯗꯤ ꯆꯥꯎꯇꯣꯟꯒꯤ ꯃꯈꯨꯕꯥꯛ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯪꯈꯠꯂꯤ ꯏꯄꯥ ꯏꯄꯨ ꯑꯍꯨꯝꯂꯛ ꯎꯅꯥꯗ ꯋꯥꯡꯅ ꯂꯪꯈꯠꯈꯤ ꯎꯔꯨ ꯂꯩꯗꯨꯅ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯦꯡꯅꯩ ꯅꯤꯡꯊꯦꯝꯕꯗ ꯇꯥꯔꯛꯏ ꯇꯣꯟꯖꯥꯎꯅ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯤ ꯅꯤꯡꯊꯦꯝꯕꯒꯤ ꯅꯨꯄꯤꯅꯦꯅ ꯑꯩꯅ ꯆꯨꯝꯂꯤꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯈꯪꯗꯅ ꯋꯥ ꯍꯦꯛꯇ ꯉꯥꯡꯗꯦꯕ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯉꯥꯛꯇꯅꯤ ꯋꯥ ꯉꯥꯡꯊꯣꯔꯛꯇꯣꯏꯁꯤ ꯃꯀꯣꯛꯇꯨ ꯈꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯉꯝꯖꯔꯦ ꯌꯥꯔꯦ ꯑꯗꯣ ꯃꯥꯟꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯄꯨꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯃꯤꯟꯅꯩ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯀꯔꯤꯁꯨ ꯅꯠꯇꯕ ꯊꯕꯛ ꯑꯃꯗꯁꯨ ꯍꯦꯛꯇ ꯃꯈꯣꯏ ꯄꯨꯂꯞ ꯃꯀꯣꯛ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯃꯤꯟꯅꯩ ꯃꯇꯝ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯄꯥꯝꯃꯨꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯍꯦꯛ ꯂꯩꯇꯦ ꯋꯥ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯤꯗ ꯃꯔꯩ ꯇꯧꯅꯩ ꯃꯈꯣꯏ ꯄꯨꯂꯞꯄꯨ ꯄꯨꯟꯁꯤꯟꯈ꯭ꯔꯕꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯂꯥꯝꯕꯒ ꯑꯃꯠꯇ ꯐꯥꯎꯕꯖꯥꯠ ꯅꯠꯇꯦ ꯅꯨꯄꯤ ꯑꯍꯨꯝꯈꯛꯁꯨ ꯂꯧ ꯁꯨꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯃꯈꯣꯏꯕꯨ ꯎꯏ ꯍꯥꯏꯅꯩ ꯑꯁꯨꯝꯅ ꯇꯨ ꯌꯦꯡꯉꯨ ꯑꯥꯗꯒꯤ ꯃꯈꯣꯏ ꯈꯔꯁꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯝꯍꯧꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯝꯂꯤ ꯍꯣ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯅꯤ ꯃꯈꯣꯏꯅ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯐꯝꯗꯣꯏꯁꯦ ꯁꯛꯇꯥꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯡꯁꯦ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯏꯃ ꯇꯨꯀꯠꯆꯩꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯁꯨꯖꯤꯟꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯧꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤꯗ ꯄꯨꯂꯞ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯔꯤꯕ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯍꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯀꯣꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯦꯝꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯊꯥꯕꯜ ꯂꯩꯅ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣꯃ ꯇꯧꯕꯅꯦ ꯂꯝꯕꯤꯁꯤꯗꯒ ꯏꯊꯟꯗꯒꯥꯏꯗꯤ ꯆꯠꯄ ꯂꯥꯛꯄ ꯉꯝꯗꯦ ꯍꯣꯏꯅꯦ ꯃꯥꯒꯤ ꯇꯣꯟꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯂꯝꯆꯠ ꯈꯔ ꯂꯨꯗꯝꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯕ ꯌꯥꯗꯕꯅꯤ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯏꯆꯦ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯔꯦꯝ ꯃꯈꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯄ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯁꯦ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯂꯩꯄꯨꯡ ꯑꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯒꯗꯕꯅꯤ ꯅꯣꯡꯃꯒꯤ ꯃꯤꯠ ꯅꯥꯕꯅ ꯍꯦꯟꯒꯠꯂꯛꯏꯕ ꯑꯁꯦꯡꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯕ ꯑꯃꯨꯛꯇꯪꯗꯤꯅꯦ ꯋꯥꯔꯛꯄ ꯌꯥꯕꯖꯥꯠꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯗ ꯅꯤꯡꯊꯧ ꯁꯥꯗꯅ ꯑꯁ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯀꯥꯟꯅꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯁꯤꯗ ꯆꯪꯂꯒ ꯋꯥ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯄꯨꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯍꯦꯛꯇ ꯊꯥꯡꯈꯤ ꯃꯗꯨꯗ ꯊꯥꯕꯜ ꯂꯩꯅ ꯏꯆꯦ ꯀꯩꯅꯣ ꯏꯃꯥ ꯆꯥꯅꯃꯛꯀꯤ ꯍꯦꯛꯇ ꯆꯪꯂꯕꯣ ꯍꯣꯏ ꯏꯆꯦ ꯅꯣꯏ ꯑꯅꯤꯁꯨ ꯏꯟꯅꯔꯛꯑꯣ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯡꯁꯦ ꯋꯥꯔꯛꯀꯤ ꯉꯁꯤ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯟꯅꯩ ꯇꯣꯝꯕꯤꯔꯩꯅ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏ ꯍꯩ ꯐꯩꯖꯥꯎ ꯍꯩ ꯇꯣꯟꯖꯥꯎ ꯍꯩ ꯆꯥꯎꯇꯣꯟ ꯑꯃꯥꯡꯁꯪ ꯃꯥꯟꯕ ꯁꯥ ꯃꯤꯔꯦꯝ ꯁꯥ ꯅꯃꯥꯏꯁꯤꯡꯗꯨꯕꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯈꯣꯏꯅ
ꯁꯤꯗ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯔꯤ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ ꯍꯩ ꯍꯧꯈꯤꯕ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯅ ꯅꯇꯨ ꯅꯆꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯌꯥꯝ ꯋꯥꯅ ꯂꯩ ꯍꯩ ꯂꯨꯈꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯃꯤꯒꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯧ ꯁꯨꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯏꯅꯤꯅꯦ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯁꯦ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯑꯩ ꯑꯣꯏꯖꯔꯣꯏꯀꯣ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯄꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯨꯏ ꯇꯣꯟꯖꯥꯎꯅ ꯍꯦꯔ ꯏꯆꯦ ꯇꯣꯝꯕꯤꯔꯦ ꯏꯆꯦ ꯇꯣꯝꯕꯤꯔꯦꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯦ ꯀꯔꯤꯗ ꯍꯦꯜꯂꯤꯕ ꯍꯥꯏꯌꯨꯅꯦ ꯀꯔꯤꯗ ꯍꯦꯟꯒꯦꯕ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯣꯡꯃꯗꯤꯅꯦ ꯂꯩꯀꯥꯏ ꯍꯨꯞꯇꯨꯅ ꯃꯤꯔꯦꯝ ꯅꯈꯣꯏ ꯋꯥꯔꯛꯄ ꯁꯣꯏꯔꯣꯏꯀꯣ ꯆꯦꯛꯁꯤꯟꯖꯧ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯂꯩꯄꯨꯡ ꯑꯁꯤꯁꯨ ꯌꯥꯟꯈꯥꯏꯒꯅꯤ ꯊꯨꯒꯥꯏꯒꯅꯤ ꯃꯗꯨꯗ ꯅꯈꯣꯏ ꯀꯗꯥꯏꯗ ꯐꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯅꯔꯦ ꯏꯆꯦ ꯇꯣꯝꯕꯤꯔꯦ ꯂꯩꯄꯨꯡ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯑꯔꯨꯕ ꯂꯥꯏꯐꯝ ꯑꯃꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕ ꯄꯣꯠꯅꯤ ꯁꯦ ꯁꯤꯗ ꯍꯦꯛ ꯆꯪꯕꯒ ꯈꯨꯠꯁꯤꯅ ꯂꯥꯏꯕꯛ ꯀꯠꯇꯣꯏꯕ ꯄꯪꯐꯝꯗ ꯍꯦꯛꯇ ꯐꯝꯕ ꯌꯥꯕ ꯖꯥꯠꯅꯦ ꯑꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯂꯩꯄꯨꯡꯁꯤꯗ ꯂꯥꯏꯕꯛ ꯀꯠꯂꯒ ꯐꯝꯃꯤ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯑꯁꯤꯅ ꯆꯕꯦꯠ ꯍꯦꯛꯇ ꯅꯦꯠꯀꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯌꯦꯠꯇꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯄꯨꯡ ꯑꯗꯨꯗ ꯅꯦꯠꯂꯤ ꯆꯥꯎꯇꯣꯟꯅ ꯏꯆꯦ ꯇꯣꯝꯕꯤꯔꯦ ꯅꯪꯗꯤ ꯃꯆꯤꯡ ꯑꯃ ꯇꯧꯏꯅ ꯍꯣ ꯇꯧꯋꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯦ ꯑꯩꯗꯤ ꯍꯧꯅꯔꯤꯕꯁꯤꯕꯣ ꯐꯠꯇꯦꯅꯦ ꯅꯈꯣꯡꯒꯗꯣ ꯄꯠꯄ ꯇꯥꯔꯦ ꯅꯣꯛꯇꯨꯅ ꯇꯣꯝꯕꯤꯔꯩꯅ ꯅꯣꯏꯒꯤ ꯂꯩꯄꯨꯡ ꯑꯁꯤꯗ ꯅꯦꯠꯄꯩꯔꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯠꯇꯣꯏꯁꯦ ꯍꯦ ꯅꯈꯣꯏ ꯋꯥꯈꯜ ꯈꯔ ꯈꯟꯅꯧꯀꯣ ꯅꯈꯣꯏ ꯅꯨꯄꯥꯈꯩꯅ ꯁꯤꯗ ꯑꯁꯨꯝ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯈꯪꯉꯕ ꯑꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯏꯆꯝ ꯆꯝꯅ ꯐꯝꯖꯕꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯈꯤꯗꯦꯅ ꯏꯁ ꯇꯣꯟꯖꯥꯎ ꯏꯕꯨꯡꯉꯣ ꯉꯥꯡꯊꯣꯔꯛꯄ ꯁꯛꯇꯣꯔꯛꯄꯗ ꯅꯨꯡꯁꯤꯀꯣ ꯊꯨꯝꯃꯤꯀꯣ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯪꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ ꯍꯦ ꯂꯩꯁꯦ ꯑꯗꯨꯃꯥꯏꯅ ꯀꯥꯗꯤ ꯌꯥꯝꯅ ꯍꯥꯏꯅꯨ ꯑꯩꯅꯦ ꯅꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯂꯩꯄꯨꯡ ꯑꯁꯤꯗ ꯐꯝꯕ ꯇꯣꯛꯑꯣ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯁꯥ ꯑꯗꯨꯁꯨ ꯅꯣꯏ ꯆꯥꯎꯔꯦꯅꯦ ꯀꯩ ꯇꯔꯦꯠꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯆꯥꯕꯗ ꯂꯣꯏꯔꯔꯣꯏꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤꯗ ꯌꯥꯜꯂꯛꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯅꯈꯣꯏꯕꯨ ꯋꯥꯔꯛꯀꯅꯤꯀꯣ ꯊꯥꯕꯜ ꯂꯩꯅ ꯃꯆꯦꯗ ꯍꯥꯏ ꯏꯆꯦ ꯌꯥꯔꯤꯁꯦ ꯊꯦꯡꯂꯦ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯂꯧꯕꯨꯛꯀꯨꯝꯕ ꯂꯥꯛꯂꯒ ꯂꯧꯐꯝꯗ ꯂꯄꯨꯅ ꯑꯩꯈꯣꯏ ꯂꯥꯛꯇꯦꯅ ꯉꯥꯏꯗꯅ ꯂꯩꯔꯝꯃꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯍꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯤꯗ ꯐꯝꯕ ꯌꯥꯔꯣꯏ ꯍꯧꯒꯠꯅꯔꯣ ꯆꯠꯅꯔꯣꯀꯣ ꯊꯥꯕꯜ ꯂꯩꯅ ꯃꯆꯦꯕꯨ ꯍꯦꯛꯇ ꯆꯤꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯏꯆꯦ ꯍꯦꯛꯇ ꯆꯪꯈꯤ ꯍꯥꯏꯕ ꯏꯆꯦꯅ ꯃꯈꯣꯏꯗ ꯍꯥꯏꯔꯒ ꯏꯆꯦꯗ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯃꯁꯥꯅ ꯍꯦꯟꯗꯣꯛꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯏ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯒꯅ ꯋꯥꯖꯔꯦꯗꯅ ꯃꯈꯣꯏ ꯃꯤꯔꯦꯝ ꯃꯈꯣꯏ ꯉꯥꯡꯅꯕꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯔꯥ ꯍꯦꯟꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯝꯕꯤꯔꯩꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯂꯧꯀꯣꯜꯂꯣꯝꯗ ꯄꯨꯈ꯭ꯔꯦ ꯅꯨꯄꯥ ꯃꯈꯣꯏꯗꯨ ꯋꯥ ꯍꯥꯏꯅꯍꯧꯏ ꯂꯨꯈꯣꯏꯅ ꯉꯇꯥ ꯑꯃꯅꯤꯅ ꯏꯆꯦ ꯇꯣꯝꯕꯤꯔꯩꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯎꯁꯤꯠꯇꯗꯅ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯄꯨꯡ ꯑꯁꯤꯗꯒ ꯆꯕꯦꯠꯀ ꯅꯦꯠꯂꯗꯅ ꯉꯥꯏꯈꯣꯅꯦ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯂꯩꯄꯨꯡꯁꯦ ꯊꯨꯒꯥꯏꯅꯤ ꯀꯥꯏꯅ ꯑꯃ ꯍꯥꯏꯈꯤꯅꯦ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯂꯩꯄꯨꯡ ꯄꯥꯟꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯀꯅꯥꯅꯣ ꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯗꯣꯏꯕ ꯊꯣꯛꯂꯧꯅꯦ ꯊꯣꯛꯂꯣ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ ꯂꯝꯕꯥ ꯇꯧꯅꯒꯦꯅꯦ ꯂꯩꯄꯨꯡ ꯑꯁꯤꯒ ꯊꯨꯒꯥꯏꯔꯤꯕ ꯃꯤꯗꯨꯕꯨ ꯑꯩꯗꯤ ꯁꯥꯞ ꯇꯧꯅꯤꯌꯦ ꯃꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯜꯂꯤꯕꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅꯗꯤ ꯑꯝꯇ ꯈꯪꯄꯣꯟꯇꯦꯕ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯌꯦ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯑꯕ ꯂꯩꯄꯨꯡ ꯐꯝꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯨꯠꯊꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤꯗꯣ ꯇꯞꯅ ꯐꯥꯎꯖꯤꯜꯂꯛꯏ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤꯅꯤ ꯃꯇꯧ ꯂꯩꯕꯤ ꯐꯩꯖꯥꯎꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯜꯂꯞꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪꯕꯨ ꯁꯤꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ ꯁꯤꯗ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯁꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯨꯝꯗ ꯀꯣꯟꯅ ꯁꯥꯁꯦ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯁꯤꯗ ꯂꯩꯔꯤꯕ ꯏꯇꯥꯎ ꯃꯌꯥꯝꯁꯦ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯏꯆꯥ ꯊꯣꯏꯕꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯦ ꯏꯆꯥ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯁꯨ ꯍꯟꯅ ꯇꯥꯕꯤꯗꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦ ꯏꯆꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯟꯍꯧꯔꯦ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯕꯗꯤ ꯐꯅꯕ ꯅꯪꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯅꯕ ꯃꯍꯩꯕ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯁꯨ ꯅꯆꯥꯗꯨꯅ ꯅꯥꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯂꯒ ꯐꯔꯅꯤ ꯍꯥꯏꯕ꯭ꯔꯅꯦ ꯑꯉꯥꯎꯕꯤ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯃꯗꯨꯕꯣ ꯃꯈꯣꯏ ꯇꯥꯆꯧ ꯏꯆꯥ ꯊꯣꯏꯕꯗꯣ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇ꯭ꯔꯕꯣ ꯅꯪꯁꯨ ꯍꯦꯟꯗꯣꯛꯅ ꯃꯥꯏꯕꯗꯨ ꯀꯧꯔꯨꯕ ꯌꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯆꯦꯟꯅꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯁꯨꯝ ꯉꯥꯡꯂꯤꯁꯦ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯔꯨꯁꯨ ꯃꯗꯨꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡꯂꯣ
ꯏꯆꯥꯅ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯗ ꯐꯃꯨꯡꯗ ꯌꯥꯗꯥꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯄ ꯃꯈꯣꯏꯗꯁꯨ ꯅꯪ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯦ ꯋꯥ ꯃꯈꯩ ꯌꯥꯝ ꯁꯪꯗꯗꯧꯔꯤꯗ ꯃꯁꯦ ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ ꯃꯇꯧ ꯂꯩꯕꯤ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯄꯨꯔꯣꯏꯕꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯑꯣꯏꯕꯤꯗꯦ ꯃꯤꯔꯥꯏꯕꯤ ꯍꯥꯏꯕ ꯈꯪꯏ ꯃꯆꯥ ꯑꯗꯨꯅ ꯑꯗꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯊꯧꯗꯥꯡ ꯀꯔꯤꯁꯨ ꯂꯧꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯏ ꯏꯃꯥ ꯏꯆꯥ ꯈꯥꯡꯕ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯈꯥꯡꯖꯕꯅꯤꯀꯣ ꯃꯈꯣꯏꯗꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯩꯅꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯝ ꯂꯦꯜꯂꯤ ꯍꯥꯏꯅꯁꯨ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯗꯕ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯍꯤꯡꯂꯛꯄꯅꯤꯀꯣ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯀꯞꯄ ꯅꯣꯛꯄ ꯂꯣꯏꯅ ꯍꯩꯌꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯃꯗꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯐꯩꯖꯥꯎꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯪ ꯐꯨꯔꯛꯑꯒꯦ ꯍꯥ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯕ ꯍꯥ ꯐꯨꯔꯛꯑꯒꯦ ꯅꯪ ꯃꯇꯧ ꯂꯩꯕꯤ ꯀꯞꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯟꯖꯥꯎꯅ ꯏꯇꯞ ꯇꯞꯅ ꯐꯩꯖꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯞꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯀꯞꯁꯅꯨ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯕꯨ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯑꯩ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯑꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯉꯥꯡꯅ ꯍꯥꯜꯂꯤꯕꯣ ꯑꯉꯥꯡꯗꯣ ꯅꯥꯗꯅꯕ ꯁꯦꯟꯅꯕ ꯃꯥ ꯍꯩꯇꯕ꯭ꯔꯕ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯃꯥꯏꯕ ꯀꯧꯔꯨꯁꯨ ꯀꯥꯏꯅ ꯑꯩꯕꯨ ꯃꯤꯅꯥꯏꯔꯣ ꯂꯨꯈꯣꯏꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ ꯈꯪꯗꯦ ꯍꯣꯠꯅꯕ ꯌꯥꯏꯌꯦꯕ ꯁꯤꯗꯅꯦ ꯑꯩꯅ ꯌꯨꯝꯗ ꯑꯃꯠꯇ ꯍꯟꯖꯅꯤꯡꯗ꯭ꯔꯤꯁꯦ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯄ ꯇꯣꯟꯖꯥꯎꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯏꯇꯥꯎ ꯅꯪ ꯑꯩꯍꯥꯛꯇꯪ ꯑꯣꯏꯁꯨ ꯌꯨꯝꯗ ꯆꯠꯂꯨꯁꯣꯗꯅ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯅꯣ ꯆꯠꯂꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯂꯩꯄꯨꯡ ꯐꯝꯂꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗ ꯃꯇꯝ ꯃꯥꯡꯈꯩ ꯃꯀꯣꯛ ꯊꯥꯗꯕ ꯑꯁꯤꯅꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯤ ꯍꯣꯏ ꯏꯆꯦ ꯃꯥꯗꯣ ꯂꯩꯇꯤꯌꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛꯆꯥ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤꯅꯦ ꯃꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯟꯖꯤꯜꯂꯛꯑꯣꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦꯗ ꯏꯆꯦ ꯑꯗꯣ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯑꯔꯨꯕ ꯋꯥ ꯅꯠꯇꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯂꯧꯕꯨꯛꯇ ꯆꯠꯇ꯭ꯔꯕꯣ ꯆꯠꯇꯦꯗ ꯏꯆꯦ ꯉꯁꯤꯗꯤꯅꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯥꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯗꯣꯝ ꯂꯥꯎꯅ ꯇꯨꯗꯨꯅ ꯅꯥꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯉꯔꯥꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯧꯕꯨꯛꯇ ꯅꯣꯡ ꯆꯣꯠꯂꯦ ꯉꯁꯤꯁꯨ ꯅꯣꯡꯊꯤ ꯃꯪꯉꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯦꯛ ꯏꯁꯥꯁꯦ ꯅꯣꯡ ꯆꯣꯠꯂꯨꯕꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯗꯕ ꯏꯆꯦ ꯑꯗꯨꯒꯤ ꯆꯠꯇ꯭ꯔꯦ ꯏꯆꯦ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯩꯒꯥꯛ ꯐꯩꯅ ꯍꯣꯠꯅꯔꯤ ꯂꯨꯈꯣꯏꯅ ꯍꯟꯅ ꯇꯨꯅ ꯑꯃꯠꯇ ꯌꯦꯡꯕꯤꯔꯕ ꯅꯠꯇꯦ ꯋꯥꯈ꯭ꯔꯦ ꯏꯆꯦ ꯋꯥꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯋꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯍꯩꯗꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯒꯤ ꯑꯋꯥꯕ ꯑꯁꯤꯗꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯆꯥꯔꯤ ꯏꯃꯨꯡꯗ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯌꯦꯡꯕꯤꯗꯕ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯏꯆꯦ ꯃꯥꯅ ꯑꯁꯨ ꯌꯥꯝꯅ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅꯦ ꯀꯥ ꯑꯃꯗꯤ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯀꯣ ꯃꯥ ꯈꯤꯇꯪꯁꯨ ꯈꯟꯊꯧꯗꯅ ꯑꯌꯦꯡꯕꯤ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯆꯥꯛ ꯄꯤꯖꯔꯨꯅꯨ ꯃꯕꯨꯛ ꯑꯗꯨꯅ ꯂꯥꯝꯂꯕ ꯀꯥꯟꯗ ꯃꯤꯒꯤ ꯃꯒꯨꯟ ꯈꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯑꯗꯨꯝꯅ ꯇꯧꯕ ꯍꯦꯛꯇ ꯉꯝꯗꯦ ꯏꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯄꯤꯖꯅꯤꯡꯉꯤ ꯈꯔꯁꯨ ꯈꯥꯡ ꯇꯥꯔꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯈꯔ ꯐꯥꯖꯤꯜꯂꯨ ꯃꯈꯣꯏ ꯀꯥꯡꯕꯨ ꯈꯔ ꯂꯩꯔꯤꯗꯅ ꯂꯩꯄꯨꯡ ꯐꯝꯕ ꯃꯈꯣꯏꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯔꯁꯨ ꯂꯥꯛꯅꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯗꯤ ꯌꯨꯝꯕꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯁꯤꯅꯤ ꯏꯆꯦ ꯈꯜꯂꯨꯔꯒ ꯑꯩ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ ꯏꯍꯦ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯀꯞꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯔꯁꯨ ꯃꯤꯒꯤ ꯃꯒꯨꯟ ꯈꯪꯍꯟꯕ ꯇꯥꯏ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯊꯣꯛꯂꯒ ꯍꯌꯦꯡ ꯅꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯀꯥꯟꯗ ꯀꯔꯤ ꯐꯤꯕꯝꯅꯕꯨ ꯑꯣꯏꯗꯣꯏꯁꯦ ꯃꯗꯨꯒꯤꯗ ꯈꯟꯕꯗꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯦ ꯈꯟꯕꯅ ꯀꯥꯟꯅꯔꯣꯏ ꯊꯕꯛꯅ ꯑꯣꯏꯅ ꯇꯧ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯆꯥꯛ ꯑꯗꯨꯗ ꯄꯤꯖꯔꯨꯅꯨ ꯃꯕꯨꯛꯅ ꯂꯥꯝꯂꯛꯂꯕꯗꯤ ꯃꯥꯁꯨ ꯉꯝꯅꯕ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯃꯥꯁꯨ ꯍꯣꯏ ꯏꯆꯦ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯌꯦꯡꯕ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯂ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯑꯌꯤꯡꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯍꯧꯏ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯖꯠ ꯑꯁꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯖꯕꯅꯤ
ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯛꯂꯒꯗ꯭ꯔꯥ ꯑꯩꯅ ꯆꯩꯔꯥ ꯀꯌꯥ ꯍꯦꯜꯂꯕꯁꯨ ꯃꯥꯅ ꯈꯪꯗꯦ ꯃꯥꯒꯤꯗ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯣꯠꯅꯖꯕ ꯑꯩ ꯑꯁꯨꯝꯅ ꯈꯛ ꯂꯩꯔꯔꯣꯏ ꯂꯩꯄꯨꯡ ꯐꯝꯕꯗ ꯂꯥꯏꯆꯨꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯂꯝꯆꯠꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯅꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯔꯛꯇ ꯆꯥꯛ ꯏꯁꯤꯡ ꯂꯥꯝꯕꯁꯨ ꯌꯥꯎꯅꯔꯛꯂꯦ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯆꯥꯛꯄꯨ ꯌꯥꯝꯅ ꯂꯥꯝꯂꯛꯂꯦꯕꯨ ꯅꯨꯃꯤꯠꯁꯤꯁꯨ ꯀꯣꯛꯇꯣꯜ ꯌꯧꯔꯝꯂꯅꯤ ꯅꯣꯡꯊꯤ ꯃꯪꯕ ꯑꯁꯤꯗ ꯈꯪꯗꯕꯩ ꯋꯥꯅꯤ ꯌꯨꯝ ꯐꯥꯎꯕ ꯆꯠꯂꯒ ꯐꯠ ꯆꯥꯊꯣꯛꯑꯒ ꯑꯃꯨꯛ ꯂꯥꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯁꯤꯗ ꯐꯩꯖꯥꯎꯅ ꯍꯥꯏ ꯆꯠꯇꯣꯏꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯑꯩ ꯅꯣꯏꯗ ꯆꯥꯛ ꯆꯥꯔꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯀꯔꯤꯕ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯀꯥꯏꯅ ꯌꯥꯔꯣꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯗꯧꯕꯅꯤ ꯌꯥꯏ ꯀꯩꯅꯣ ꯀꯅꯥꯒꯤꯗꯅꯣ ꯆꯥꯔꯨꯆꯣ ꯑꯩꯈꯣꯏꯒꯤꯗ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯕꯨꯛ ꯐꯠꯇꯕ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯄꯨꯛ ꯐꯠꯇꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯆꯥꯕ ꯊꯛꯄꯩ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯝ ꯌꯥꯝ ꯍꯦꯟꯖꯤꯟꯅꯔꯣꯏꯁꯦ ꯁꯣꯏꯗꯅ ꯈꯠꯅꯔꯛꯀꯅꯤ ꯍꯩꯃꯥ ꯆꯥꯛ ꯈꯔ ꯆꯥꯒꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯍꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯊꯤꯔꯝꯗꯣꯏꯗꯣ ꯁꯦ ꯇꯦꯀꯣꯠ ꯃꯆꯥꯗ ꯑꯣꯜꯂꯒꯅꯤ ꯇꯨ ꯁꯨꯛꯇꯪ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯅꯨꯄꯤꯅ ꯅꯪ ꯆꯥꯛ ꯑꯗꯨ ꯈꯛꯇ ꯄꯤꯖꯕ꯭ꯔꯥ ꯍꯥꯏꯁꯦ ꯄꯤꯖꯔꯤꯅꯦ ꯂꯣꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯗꯨꯅ ꯄꯨꯛ ꯊꯟꯕ꯭ꯔꯣ ꯌꯥꯝ ꯊꯜꯂꯝꯃꯅꯤ ꯍꯣ ꯎꯄꯥꯏ ꯂꯩꯇꯕ ꯑꯩꯅ ꯆꯥꯛ ꯑꯣꯛꯇꯦ ꯍꯥꯏꯔꯨꯅꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯇꯣꯏꯕ ꯑꯗꯨꯗꯩ ꯑꯗꯨꯝ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯑꯅꯤ ꯊꯕꯛ ꯁꯨ ꯍꯥꯏꯔꯛꯑꯅꯤ ꯑꯩꯅꯒ ꯊꯕꯛ ꯁꯨꯕ ꯇꯟꯕꯁꯤꯗ ꯊꯕꯛ ꯁꯨꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯑꯣꯏꯁꯨ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯅꯨꯄꯤꯗ ꯆꯥꯛ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯦꯛ ꯍꯥꯏꯖꯗ꯭ꯔꯦ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯈꯤꯕꯩ ꯋꯥꯅꯤ ꯅꯪꯒꯤꯁꯤꯗꯤ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯌꯨꯝꯗꯨꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯃꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕ ꯁꯥꯔꯤ ꯏꯇꯥꯎꯒꯤꯕꯨ ꯌꯨꯝꯗ ꯏꯇꯥꯎꯒꯤ ꯅꯨꯄꯤꯅ ꯄꯨꯈꯝꯗ ꯆꯥꯛ ꯀꯌꯥꯝ ꯍꯥꯞꯂꯝꯒꯦꯅꯦ ꯑꯁꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯐꯩꯖꯥꯎꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯍꯥꯞꯄꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯄꯨꯈꯝꯗꯨꯃ ꯆꯥꯛꯅ ꯇꯣꯡꯇꯛꯅꯤ ꯍꯥꯞꯂꯝꯗꯣꯏꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎ ꯍꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯁꯤꯗꯅ ꯉꯁꯤꯗꯤ ꯍꯦꯔ ꯏꯇꯥꯎ ꯍꯧꯖꯤꯛꯋꯥꯏꯗ ꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤ ꯂꯥꯛꯂꯝꯃꯤꯗꯣ ꯅꯪ ꯅꯃꯤꯠꯇꯨ ꯎꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯇꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯅꯥꯔꯦꯅ ꯃꯀꯣꯛ ꯃꯔꯨꯒ ꯏꯐꯟ ꯐꯟꯒꯩ ꯂꯥꯛꯂꯝꯃꯤꯕ ꯃꯥꯅ ꯀꯃꯥꯏꯅ ꯆꯥꯛ ꯊꯣꯡꯂꯝꯗꯣꯏꯅꯣ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯃꯣꯏ ꯍꯥꯏꯕ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯏꯇꯥꯎ ꯍꯣꯏꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯆꯥꯔꯨꯔꯁꯤ ꯌꯥꯏ ꯂꯥꯛꯑꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯆꯥꯁꯦꯕ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯆꯥꯛꯇꯣ ꯁꯨꯛꯇꯅꯦ ꯍꯥꯏꯕ ꯏꯊꯟꯇ ꯆꯥꯕ ꯐꯥꯎꯕ ꯑꯣꯛꯇ꯭ꯔꯤ ꯏꯕꯣ ꯑꯗꯨꯅꯗꯤ ꯑꯣꯏꯔꯣꯏꯕꯣ ꯅꯨꯄꯤ ꯐꯨ ꯆꯥꯛ ꯌꯥꯝꯅ ꯊꯤꯔꯝꯗ꯭ꯔꯗꯤꯅꯦ ꯅꯨꯄꯤ ꯐꯨ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯒ ꯑꯩ ꯀꯣꯛꯁꯤꯗ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯂꯥꯛꯏ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯁꯦ ꯍꯥꯏꯔꯣ ꯆꯠꯂꯗ ꯀꯗꯥꯏꯗꯩ ꯋꯥꯅꯣ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯉꯥꯅꯨ ꯍꯥ ꯀꯥꯝꯕ ꯑꯃꯣꯝꯂ ꯂꯥꯕꯔꯝ ꯍꯨꯔꯥꯜꯂꯒꯔ ꯀꯩꯅೋ ꯆꯥꯁꯦ ꯍꯥꯏꯕ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯂꯩꯒꯁꯦ ꯇꯨꯍꯧꯔꯦꯕ ꯍꯨꯔꯥꯜꯂꯒ ꯆꯥꯁꯦ ꯉꯥꯅꯨ ꯑꯃꯅ ꯑꯩꯈꯣꯏ 6 ꯆꯥꯕꯗꯤ ꯍꯦꯟꯗꯣꯛꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯤꯅ ꯆꯥꯎꯇꯣꯟꯅ ꯍꯨꯔꯥꯟꯕ ꯊꯕꯛꯁꯤꯃ ꯑꯩꯗꯤ ꯀꯌꯥꯁꯨ ꯍꯩꯇꯦ ꯃꯤꯠꯅ ꯀꯌꯥ ꯁꯤꯡꯕ ꯑꯣꯏꯗꯦꯕ ꯍꯨꯔꯥꯟꯕ ꯆꯪꯂꯨꯔꯒ ꯑꯩ ꯑꯃꯨꯛ ꯐꯥꯅꯅꯤ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯀꯤꯔꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯕ ꯍꯨꯔꯥꯟꯗꯧꯅꯦ ꯅꯠꯇ꯭ꯔꯣ ꯇꯣꯟꯖꯥꯎ ꯃꯥꯅꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯍꯨꯔꯥꯟ ꯆꯤꯊꯤꯁꯨ ꯈꯔ ꯍꯩꯗꯧꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯈꯨꯠ ꯁꯥ ꯁꯤꯡꯂꯒ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯕꯅꯤ ꯃꯁꯤꯗꯅꯤꯀꯣ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯑꯩꯗꯤ ꯍꯨꯔꯥꯟꯕꯗꯣ ꯍꯩꯇꯕꯅꯤꯅ ꯌꯥꯎꯅꯤꯡꯗꯕ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯕꯨ ꯌꯥꯎꯕꯒꯤꯅꯦ ꯇꯧꯔꯒ ꯍꯩꯔꯛꯀꯗꯣꯏꯅꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯨ ꯃꯤꯅꯤ ꯀꯩꯅꯣ ꯀꯩ ꯆꯥꯅꯤꯡꯗꯅꯤꯒꯦ ꯑꯗꯨꯗ ꯍꯦꯛ ꯂꯨꯕ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯍꯦꯛꯇ ꯍꯨꯔꯥꯟꯁꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯨꯔꯥꯏ ꯃꯨꯒꯜ ꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯃꯊꯧ ꯇꯧꯁꯤ ꯆꯥꯎꯇꯣꯟꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯩ ꯌꯥꯎꯔꯒꯦ ꯍꯥꯏꯕ ꯅꯪ ꯌꯥꯎꯔꯦ ꯍꯥꯏꯔꯒꯅ ꯉꯥꯅꯨ ꯆꯥꯕ ꯌꯥꯎꯗ ꯇꯥꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯈꯜꯂꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕꯁꯨ ꯍꯩꯕ ꯅꯠꯇꯦ ꯃꯄꯨꯅ ꯐꯥꯔꯗꯤ ꯀꯅꯥꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯩ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯣ ꯅꯣꯏ ꯍꯨꯔꯥꯜꯂꯣ ꯊꯣꯡꯕꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯐꯖꯅ ꯊꯣꯡꯊꯔꯒꯦ ꯐꯔꯦ ꯍꯨꯔꯥꯟꯕꯗꯣ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒꯦ ꯊꯣꯡꯕꯗꯣ ꯅꯪ ꯐꯖꯅ ꯊꯣꯡꯉꯨꯀꯣ ꯍꯣꯏꯅꯦ ꯇꯣꯟꯖꯥꯎꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯍꯨꯔꯥꯜꯂꯁꯦ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯊꯣꯡꯂꯕ ꯑꯗꯨꯒ ꯂꯩꯄꯨꯡ ꯑꯁꯤꯗ ꯐꯖꯅ ꯐꯝꯂꯒ ꯍꯦꯛꯇ ꯆꯥꯔꯕ ꯌꯥꯅꯔꯦꯀꯣ ꯁꯤꯗ ꯌꯥꯅꯔꯦ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯆꯠꯂꯔꯣꯏ ꯂꯥꯝꯂꯁꯨ ꯈꯥꯡꯂꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯈꯔ ꯌꯥꯝ ꯆꯥꯅꯕ
ꯌꯥꯝꯅꯒ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯆꯞ ꯃꯥꯟꯅꯅ ꯆꯥꯡ ꯑꯣꯜꯂꯒ ꯍꯥꯞꯇꯣꯏꯅꯤ ꯃꯁꯤꯗ ꯈꯔ ꯌꯥꯝꯅ ꯆꯥꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯌꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯀꯣꯛꯇꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯨꯡꯁꯤꯟꯅꯩ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯅꯠꯇꯦ ꯍꯧꯈꯩ ꯍꯧꯗꯣꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯁꯥꯖꯠꯅꯤ ꯃꯈꯣꯏ ꯇꯔꯨꯛꯇ ꯅꯠꯇꯦ ꯑꯇꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯊꯣꯞꯄ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯩꯄꯨꯡ ꯐꯝꯕ ꯊꯣꯛꯂꯛꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯧꯔꯤꯅ ꯍꯦꯛꯇ ꯃꯈꯣꯡ ꯃꯈꯨꯠꯇ ꯆꯦꯖꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯣꯞꯄ ꯂꯦꯡꯕ ꯑꯣꯠꯄꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯇꯊꯣꯠꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯀꯩꯗꯧꯒꯦ ꯈꯣꯡ ꯈꯨꯠꯀꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎ ꯇꯊꯣꯠꯂꯩꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯥꯎꯔꯛꯏ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯇꯥꯕ꯭ꯔꯣ ꯐꯠꯅ ꯉꯥꯡꯉꯤ ꯍꯦꯛꯇ ꯍꯨꯠ ꯂꯩꯊꯣꯛꯑꯒ ꯂꯩꯄꯨꯡ ꯐꯝꯕ ꯆꯠꯈꯤꯕ ꯌꯥꯝꯅ ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯣꯅ ꯅꯪꯅ ꯈꯣꯡ ꯈꯨꯠꯁꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂ ꯊꯝꯂꯒ ꯑꯩ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ ꯆꯠꯅꯤꯡꯕꯒꯤ ꯋꯥꯉꯥꯡꯁꯦ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕ ꯃꯁꯦ ꯃꯈꯣꯏ ꯅꯨꯄꯥ ꯅꯪ ꯌꯥꯝꯅ ꯂꯩꯄꯨꯡ ꯐꯝꯕ ꯆꯠꯅꯤꯡꯕ꯭ꯔꯥ ꯍꯥ ꯆꯠꯅꯤꯡꯕ꯭ꯔꯕ ꯅꯪ ꯆꯠꯅꯤꯡꯗꯦ ꯏꯁ ꯆꯠꯅꯤꯡꯗꯦ ꯀꯥꯏꯅ ꯃꯆꯤꯟ ꯑꯁꯦ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯕ ꯅꯇꯥꯠ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯃꯛꯇꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯒ ꯁꯤꯗ ꯄꯨꯜꯂꯒ ꯊꯝꯃꯤꯁꯦ ꯑꯗꯨꯗꯤ ꯆꯠꯀꯦ ꯇꯧꯕꯁꯨ ꯅꯠꯇꯅ ꯑꯣꯏꯗꯕꯁꯦ ꯑꯗꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕ ꯃꯁꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯄꯨꯜꯂꯒ ꯊꯝꯃꯤꯁꯦ ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯣ ꯀꯩꯅꯣ ꯃꯤꯅ ꯈꯟꯈꯤꯗꯣꯏꯁꯦ ꯍꯣ ꯈꯟꯅꯤꯡꯕ ꯈꯟꯖꯁꯅꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯛꯂꯤꯕꯅꯦ ꯑꯩ ꯃꯤꯅ ꯇꯊꯣꯠꯂꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯁꯨꯅꯤꯡꯗꯕ ꯊꯣꯞꯄ ꯍꯥꯏꯕꯗꯣ ꯍꯨꯔꯥꯟ ꯁꯛꯇꯥ ꯃꯥꯟꯕꯗꯣ ꯈꯔ ꯁꯦꯟꯅꯧꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥ ꯉꯥꯡꯕꯁꯦ ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯑꯩ ꯇꯔꯕ ꯂꯩꯄꯨꯡ ꯐꯝꯂꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯂꯤꯕꯅꯤ ꯃꯈꯣꯏ ꯀꯅꯥꯃꯇ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯇꯧꯗꯦ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯑꯩꯕꯨ ꯅꯪꯅ ꯉꯝꯕꯗꯧꯅ ꯍꯔꯦ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏ ꯏꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯂꯩꯍꯧ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣꯏ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯣꯏ ꯇꯊꯣꯠꯂꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯑꯩ ꯊꯥꯗꯣꯛꯎꯗ ꯊꯥꯗꯣꯛꯑꯣꯏꯌꯦ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯩ ꯊꯕꯛ ꯇꯧꯔꯨꯒꯦ ꯍꯥꯏꯔꯒ ꯆꯠꯂꯤ ꯊꯣꯞꯄꯅ ꯍꯩꯃꯥ ꯆꯠꯈ꯭ꯔꯦ ꯑꯁꯦ ꯄꯨꯜꯂꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩ ꯃꯅꯤꯡ ꯆꯪꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯖꯜꯂꯤ ꯃꯁꯤꯗ ꯇꯊꯣꯠꯂꯩ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯂꯔꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯑꯣ ꯇꯊꯣꯠꯂꯦ ꯋꯥꯁꯛꯑꯣ ꯍꯥꯏꯕꯅꯦ ꯑꯣ ꯅꯪ ꯉꯝꯂꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯝꯂꯣꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯑꯁ ꯅꯪ ꯁꯤꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯦꯕ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯂꯝꯕꯨ ꯍꯦꯜꯂꯕꯗꯤ ꯍꯦꯛꯇ ꯋꯥꯔꯛꯀꯗꯕꯅꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯃꯇꯥ ꯑꯃꯅꯦꯕ ꯀꯣꯟꯅ ꯊꯪꯗꯗꯤ ꯊꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯩ ꯌꯥꯖꯔꯒꯦ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯈꯨꯅꯤꯡ ꯑꯁꯤꯗꯁꯨ ꯀꯟꯅ ꯍꯥꯀꯠꯆꯔꯤ ꯊꯥꯗꯣꯛꯑꯣꯕ ꯇꯊꯣꯠꯂꯩ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯅ ꯅꯪꯅ ꯆꯤꯟꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯃꯗꯨ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤ ꯑꯁꯨꯝꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯂꯩꯄꯨꯡꯗ ꯐꯝꯈꯤꯕ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯐꯝꯂꯤ ꯉꯁꯥꯏ ꯍꯨꯔꯥꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯨꯔꯥꯟꯗꯅ ꯇꯣꯛꯈ꯭ꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯇꯨꯃꯤꯟ ꯐꯝꯂꯤ ꯋꯥ ꯉꯥꯡꯅꯗꯦ ꯆꯥꯎꯇꯣꯟꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯅ ꯀꯣꯏꯒꯠ ꯑꯣꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯝꯕ ꯃꯈꯣꯏ ꯃꯉꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯂꯣꯏꯅ ꯌꯦꯡꯈꯠꯂꯤ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯏ ꯐꯩꯖꯥꯎꯅ ꯆꯥꯎꯇꯣꯟꯕꯨ ꯆꯩꯕ ꯍꯧꯏ ꯑꯉꯥꯎꯕ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯌꯥꯝꯅ ꯈꯪꯉꯝꯗ ꯍꯩꯕꯩ ꯋꯥꯔꯕ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯁꯥꯎꯕ꯭ꯔꯅꯦ ꯁꯥꯎꯗ꯭ꯔꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯏꯕꯅꯤꯗ ꯇꯣꯟꯖꯥꯎꯅ ꯑꯃꯨꯛ ꯅꯪ ꯑꯃꯅ ꯄꯨꯟꯁꯤꯗꯨꯃꯅꯦ ꯃꯊꯣꯡ ꯆꯥꯗꯅ ꯑꯗꯨꯝ ꯂꯦꯜꯂꯗꯧꯅꯤ ꯈꯪꯖꯧ ꯏꯁ ꯅꯈꯣꯏꯗꯤ ꯃꯊꯧ ꯌꯥꯝ ꯆꯥꯕꯅꯤꯅ ꯅꯈꯣꯏ ꯃꯌꯥꯝꯗꯒꯤꯗꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯂꯝꯅꯤ ꯐꯕ ꯉꯥꯅꯨ ꯆꯥꯁꯦ ꯍꯥꯏꯔꯒ ꯇꯣꯛꯂꯤꯕ ꯑꯁꯤꯁꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯏꯁ ꯇꯥꯏꯅꯔꯣꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣꯕ ꯅꯈꯣꯏꯅ ꯅꯔꯤꯟꯗꯤ ꯌꯥꯎꯗ꯭ꯔꯒ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯩꯉꯥꯜ ꯈꯔ ꯎꯔꯛꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯩ ꯆꯥꯛꯑꯃꯅꯤ ꯌꯦꯡꯉꯨꯅꯦ ꯂꯣꯏꯅ ꯌꯦꯡꯅꯩ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯩ ꯆꯥꯛꯄ ꯅꯠꯇꯦꯗ ꯁꯤꯗꯤ ꯃꯩꯔꯥꯅꯤ ꯀꯩꯒꯤ ꯃꯩꯔꯥ ꯀꯅꯥ ꯈꯪꯖꯄꯣꯠꯅꯣ
Mangak thangatuna makhoi loina yenglei. Haina haina makutta maira paiba nupisingdu leipung adu yausilei. Makhoi mayamgi nilakpa khonjel aduda leipungda phamlamba makhoi taruki mathamoidu pakhatpa ama phaurakle. Som tamna changsilariba sibu khoriginoni. Aibu somda chelhoba yabreng. Nupi amana lauri. Hai kadumduna chingi tawribado kaigino layu nakhoi ama talengba yaroi. Tombirena fanchong silaktuna. Aina ngasaina nakhoida hairamdro. Aina haibuwa haibase khullegai asigi nupisingna haibuwaga chap mane. Phajana haibada yadrabani hawjikti nakhoi boi khoina warakpa tai. Amana hairi. Sigi leipung asida hana tawkhaisi masi. Tombirena khumi. Aikhoina tawroi. Masigi miriam taruksina tawhangadabani. Se yopakni. Leipung se leiktiam mananaba tawtho. Kaino haibishibo. Tawtho haibane. Mainam sina surage. Tawrage. Haiduna tawi wa kaya ama ngangi. Amuk hana nakhoi mafam asida leiba yar. Thabak sugadabani. Nangi natuna sabu nungaina thamgadabani. Aikhoina haiba wafam asida hek indraba. Ahakpa serakpigani khanglabra. Hoi injarage. Aikhoi jasarage. Chumna satpa yaroi. Sidagi nayum thongal phauba hangoi chonglaga satgadabani. Adusu nasilduda aikhoi ngasidagi mirem oiba toe leipung phamba toe. Hayengdagi thabak surani haina lauraga chatgadaba. Khanglabra. Chalo. Adudi ngamloye. Mainam sida surage. Hoi hairage. Makhoi taruktu hangoi chongduna machil aduda lau duna chatkhre. Makhoi gi matawdu yenglaga nupisingdu nokhawi. Tombireina hairi. Tas kamdawi ngasidi aikhoina ngamledana. Nupi aikhoisu nupa warakpa yaina. Mathangi namit adudagi makhoi taruktu punsinduna leipung phamduna matam manghanbagi mahutta thabak oina suba chatkirami.